ꯄꯨꯟꯁꯤꯔ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯂꯣꯟꯊꯣꯛꯇ꯭ꯔꯕ ꯑꯃꯒꯨꯝ ꯍꯥꯏꯔꯔꯣꯏ ꯀꯅꯥꯗꯁꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯃꯤꯡ ꯈꯛꯇꯒꯤ ꯍꯤꯡꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯔꯔꯣꯏ ꯏꯆꯤꯜꯁꯤꯅ ꯋꯥꯔꯦ ꯍꯥꯏꯅ ꯃꯄꯣꯛꯁꯤꯃꯒꯤ ꯃꯜꯂꯕ ꯌꯨꯝ ꯑꯃꯗꯤ ꯁꯦꯒꯥꯏꯔꯕ ꯐꯤꯖꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯗ ꯁꯣꯜꯂꯕꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯃꯥ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯆꯩꯅꯥ ꯐꯪꯅ ꯋꯥꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯍꯌꯦꯡꯁꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤꯀꯣ, ꯃꯍꯥꯛ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯅꯤꯀꯣ, ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯊꯃꯣꯏꯁꯤꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ? ꯐꯣꯠꯆꯤꯟꯈ꯭ꯔꯕ ꯆꯤꯟꯕꯥꯜꯁꯤꯅꯗꯤ ꯍꯥꯏꯅꯤꯡꯂꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯅ, ꯑꯗꯨꯕꯨ ꯊꯥꯡꯂꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯇꯤꯡꯈꯪ ꯇꯨꯝꯕꯧꯅ ꯊꯜꯂꯕ ꯃꯝꯂꯕ ꯂꯝꯕꯤ ꯈꯣꯡꯆꯠꯁꯤꯗ ꯅꯥꯏꯇꯣꯝ ꯏꯊꯟꯇ ꯆꯠꯆꯕ ꯇꯥꯕꯅꯤ꯫ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯁꯅꯨ꯫ ꯌꯣꯍꯦꯟ ꯃꯃꯤꯠ ꯃꯅꯥꯇꯣꯟ ꯉꯥꯡꯕ ꯃꯈꯩ ꯊꯃꯣꯏ ꯁꯣꯛꯅ ꯀꯅꯥ ꯇꯥꯍꯟꯗ ꯃꯆꯤꯟ ꯑꯗꯨꯕꯨ ꯃꯦꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯖꯔꯛꯏ꯫ ꯄꯣꯏꯔꯩꯇꯣꯟ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯛ ꯄꯥꯡꯗꯕ ꯃꯤꯊꯤꯕꯣꯡ ꯑꯣꯏꯅ ꯂꯦꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯪꯅ ꯀꯅꯥꯗ ꯀꯤꯔꯤꯕ? ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯄꯣꯏꯔꯩ, ꯃꯥꯅꯤ, ꯑꯩ ꯄꯥꯡꯗꯕꯅꯤ꯫ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯃꯗꯤ ꯑꯩꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜꯁꯤꯗ ꯑꯩ ꯀꯔꯝꯅ ꯄꯨꯝꯅꯃꯛ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯌꯣꯍꯦꯟ, ꯄꯩꯁꯥ ꯍꯥꯏꯕꯁꯤꯗꯤ ꯇꯥꯜꯂꯒ ꯐꯪꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯃꯗꯤ ꯄꯩꯁꯥꯅ ꯃꯇꯝꯅ ꯄꯨꯔꯛꯄ ꯌꯥꯗꯕꯅꯤ꯫ ꯃꯁꯦ ꯅꯪ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ? ꯚꯥꯏ, ꯄꯨꯟꯁꯤꯅ ꯈꯝ ꯊꯦꯡꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯔꯨꯕꯒꯤ ꯑꯔꯊ ꯊꯣꯛꯂꯤꯕ꯭ꯔꯥ? ꯃꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯞ ꯃꯩꯁꯥꯂꯥꯡꯅꯕꯅꯤ ꯚꯥꯏ꯫ ꯌꯣꯍꯦꯟ, ꯃꯗꯨ ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯃꯗꯨꯃꯗꯤ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯚꯥꯏ ꯄꯣꯏꯔꯩ, ꯄ꯭ꯂꯤꯖ, ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯃꯇꯪ ꯅꯪ ꯌꯥꯗꯕ ꯇꯧꯒꯅꯨ, ꯄ꯭ꯂꯤꯖ꯫ ꯌꯣꯍꯦꯟ, ꯉꯁꯤ ꯐꯥꯎꯕꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯃꯛꯇ ꯃꯥꯌꯣꯛꯅꯗꯨꯅ ꯊꯦꯡꯅꯃꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯌꯦ꯫ ꯚꯥꯏ ꯄ꯭ꯂꯤꯖ꯫ ꯌꯣꯍꯦꯟ, ꯑꯩ ꯀꯔꯝꯅ ꯌꯥꯎ ꯍꯥꯏꯕꯅꯣ? ꯅꯪꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯕꯨ ꯀꯔꯝꯅ ꯑꯩꯒ ꯂꯨꯍꯣꯡꯒꯅꯤ? ꯚꯥꯏ, ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ, ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯌꯣꯍꯦꯟ ꯈꯨꯎ ꯈꯨꯇꯛ ꯀꯨꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯍꯥꯏꯖꯔꯛꯏ, ꯚꯥꯏ, ꯑꯩꯕꯨ ꯅꯪꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯈꯜꯂꯕꯗꯤ ꯊꯣꯏꯊꯣꯏꯕꯨ ꯂꯧꯁꯤꯟꯕꯤꯌꯨ, ꯃꯥꯕꯨ ꯉꯁꯤꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ꯫ ꯌꯣꯍꯦꯟ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯍꯥ? ꯀꯔꯤꯅꯣꯕ ꯅꯪꯅ ꯈꯜꯂꯤꯕꯁꯤꯕꯨ? ꯅꯪ ꯃꯥꯒꯤꯗꯃꯛ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯁꯦ ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣ꯫ ꯄꯣꯏꯔꯩ, ꯃꯍꯥꯛꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯣ ꯑꯩꯁꯨ ꯄꯥꯝꯃꯤ꯫ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯕ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯇꯝꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯤꯡꯕꯁꯤꯇꯪꯗꯤ ꯑꯩ ꯊꯨꯡꯍꯟꯕ ꯄꯥꯝꯃꯤ꯫ ꯌꯣꯍꯦꯟ, ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯅꯪꯅ ꯇꯨꯡꯒꯤꯗꯃꯛ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯅꯪꯅꯕꯨ ꯉꯝꯅꯤ ꯈꯜꯂꯕ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯌꯥꯒꯦ꯫ ꯌꯣꯍꯦꯟ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯈꯪꯖꯔꯛꯇ꯭ꯔꯕ ꯑꯋꯥꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯄꯨꯟꯁꯤꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄ ꯊꯧꯕ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯅꯠꯇꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯣꯏꯅ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯁꯨ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯁꯟꯃꯥꯟ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯌꯣꯍꯦꯟꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯩꯃ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯈꯤꯗꯦ꯫ ꯌꯣꯍꯦꯟ ꯄꯣꯛꯂꯕ ꯃꯇꯨꯡ ꯆꯍꯤ ꯑꯃ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯌꯨꯝꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯃꯤꯅꯥꯏꯗꯒꯤ ꯍꯦꯟꯅ ꯇꯣꯜꯂꯕ
punsi amadani. Mayam adu urabasu thauba, nupi angang da thoina, lumna laudabana, urabasu udre. Khanglabasu, khangsinadaba saduna leiki. Mayamgi miyut minay sing adu, khangba ngamdaduna, layma, pikliba masabu poduna, taplaba mamagi khungangduda laki. Laytaba, layraba imungda, laylete matagum. Nongmagi tabak suduna, chara tanduna saramba layma, accident amadagi, makong animak sutpalengba ngamkidre. Matamduda, supnatangi, chahi tarani thoy kaktamak subada ngariba, yuhen, numit adudagi hauna, yum amagi sauraba, bhar, kupnum khudingmak puba horuki. Masigi matakta, solaba, mamagi hida goline singbasuni. Asumna, yuhen, mapagi minungsi karino khangaktana, amadi, mima nadrabi mamagi damak, nongmadi, soydana, nungairakigani haibagi asada adumak hinglaki. Nongale, luhongba numit oibana pumlang langi mafamdu. Yuhensu, mamtop na singba atay sem sabadusu yaurami. Panglap lapnaba nate, yuhen hoydagi thongal ani muktang ni thoy hoygi yumna layribadu. Yuhen, tabak singdu loisin na, ningti zaraba pijol setuna, chandan chawa na thinduna, lairembigum karigum, awat pamasit amata yaudana, kundoling libadu mitkuptana yingjarai. Yuhen haifet marau layna nokpa minok ama noklam laga panthadabida thoklai. Thomas na tunglomdagi kaurai. Yuhen, ngai khuni nangbo. Yuhen chatlamba du lep laga yinglai. Aduga, ay kaubro da Thomas. Kaino nang chatlage hero. Oh, imasu masanga mahudaba. Aduga atay tawgudabasu loire halagi tawbani. Asomdadi imaga pabungana nang theory. Jak nung puna saminanaba. Yarnida da Thomas. Wanamuk saminarse. Aikoi magi guli saba matamsu yore. Matanta thadokpudo nungaitre. Chumbabudi sumba. Hoi, parene. Amuk aikoi kera pullaga saminaba haiduni. Hoi, da Thomas. Adudi ay amuk. Pare. Yuhen mama bu sak ising pije pithak loiraba matungda mama bu hidak pithak naba tawri. Laymana, sana, nangsu loisinaba tawrudana. Ima, ay luhongbadi chatlaroige. Imasu isangamdadana lay. Ay amuk chathodi nangbu chatpiruson he. Ay koy na mabu kit mirai bi bahumna deko. Ima isagi mateng pangduna ta lagliba ay koy gi punsisina lerba makay maabu kauthokpa yadeko. Yuhen tasing namakti masado asibagum wakhaldu itaw tawi fanayamna nungaitrabasu awabasingdu losilaga maithongduda momon tawi. Yuhen haifet noaga ima mahakti aigi isilgumbani mabung amana karamna masalbu miraigani ay kedongwaida mahaki tobimal khakkhawroye ima. Pare nangsu haipet chatlaga awat apa hangbiruso. Hoi ma mihak pothana badoro isa hek namlaktabaga hairakadabani ko ima. Ngaihak leibaga ahoba dholga loinana nil khongtuna lakle. Yuhen makolduda hiplambadagi fuk hawalai. Angawbugum mapira chena kari tawgadabano khanglamde. Amuk phirol sing adu loisili. Amuksu lauthoi. Satsi kadai, chatloisi kadai. Yuhen kairaba thamoi adubu phanayamna themjinaba honnajai. Somdana thoi pamuba mahaki ngaksamda nungsi kundo pareng huksaduna pamuba mahaki masaigonda chatnaba haiduna mabung mopo asinga loinana dolai mathakta tongduna thoklai. Yuhen phanakanna themjinnaba hotnai. Adubu dhol singduga loinana Yuhen gi thongal mapa yausilakpadadi Yuhen khangbagi ngamkai loiduna angawbugum chenthorei. Aduga pirangna thumhatlaba mamit aniduna
ꯅꯨꯡꯁꯤꯅ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕꯁꯨ ꯃꯆꯤꯜꯅ ꯊꯣꯛꯅ ꯐꯣꯡꯗꯣꯛꯈꯤꯗ꯭ꯔꯕ ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯂꯥꯠꯇꯨꯅ ꯊꯝꯖꯔꯛꯄ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯅ ꯁꯠꯈꯤꯕꯗꯨ ꯊꯃꯣꯏ ꯀꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯄꯥ ꯃꯌꯨꯝ ꯌꯧꯔꯦ꯫ ꯑꯇꯩ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯍꯟꯈ꯭ꯔꯦ꯫ ꯊꯣꯏꯊꯣꯏ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯕꯨ ꯐꯖꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯂꯣꯏꯁꯤꯟꯖꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯁꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯕꯒ ꯑꯇꯩ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯨꯕꯒꯤ ꯃꯁꯥꯗ ꯐꯥꯎꯕ ꯆꯠꯄ ꯉꯝꯗꯅ ꯍꯥꯏꯔꯪ ꯇꯨꯔꯪ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯆꯪꯂꯛꯏ꯫ ꯊꯣꯏꯊꯣꯏ ꯃꯄꯨꯔꯣꯏꯕꯒꯤ ꯆꯪꯂꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯗꯥ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯕꯣ? ꯄꯣꯏꯔꯩꯇꯣꯟ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯕ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯁꯤꯕꯨ ꯑꯩ ꯅꯨꯄꯤꯔꯣ? ꯑꯩꯅ ꯃꯃꯥꯜꯂꯦꯕ꯫ ꯑꯁ ꯗꯥ ꯐꯔꯦꯁꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤꯁꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯊꯣꯏꯅ ꯄꯣꯏꯔꯩꯇꯣꯟꯕꯨ ꯁꯝꯗꯨꯅ ꯐꯃꯨꯡꯗ ꯐꯖꯅ ꯍꯤꯞꯍꯜꯂꯦ꯫ ꯑꯩ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯌꯥꯝꯒ ꯅꯤꯡꯕ ꯊꯨꯡꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯆꯝꯖꯔꯕ ꯏꯉꯧ ꯉꯧꯖꯕ ꯑꯋꯥꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯊꯃꯣꯏ ꯑꯃꯕꯨꯗꯤ ꯑꯩꯅ ꯊꯨꯒꯥꯏꯕꯤꯔꯝꯃꯦꯀꯣ꯫ ꯊꯣꯏꯊꯣꯏꯗꯤ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯦ꯫ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ꯫ ꯄꯣꯏꯔꯩꯇꯣꯟ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯌꯦꯡꯖꯗꯨꯅ ꯆꯤꯡꯗꯨꯅ ꯀꯧꯔꯛꯏ꯫ ꯊꯣꯏꯊꯣꯏ, ꯊꯣꯏꯊꯣꯏ꯫ ꯇꯥꯏꯌꯦ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯁꯥꯅ ꯉꯥꯡꯂꯤꯕꯗꯨ ꯒ꯭ꯌꯥꯟ ꯐꯥꯎꯕ ꯇꯥꯕ ꯅꯠꯇꯦ꯫ ꯀꯧꯕ ꯌꯥꯕ ꯀꯧꯔꯝꯂꯒ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯊꯣꯏꯊꯣꯏ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯖꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯈꯨꯔꯨꯝꯖꯔꯝꯂꯒ ꯃꯍꯥꯛꯁꯨ ꯄꯣꯊꯥꯅꯕ ꯆꯪꯂꯛꯏ꯫ ꯑꯗꯨꯛ ꯊꯦꯡꯂꯕꯗꯨ ꯐꯥꯎꯕ ꯌꯨꯍꯦꯟ ꯃꯄꯥꯜꯗꯨꯗ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯂꯩꯃ ꯏꯃꯨꯡꯗꯒꯤ ꯃꯆꯥꯕꯨ ꯀꯧꯔꯛꯏ꯫ ꯁꯅꯥ, ꯁꯅꯥ, ꯅꯪꯕꯨ ꯂꯩꯕ꯭ꯔꯅꯦ? ꯌꯨꯍꯦꯟ ꯃꯄꯤꯁꯤꯡꯗꯨ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯅ ꯐꯠ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯃꯤꯠ ꯃꯅꯥꯇꯣꯟ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯃꯥꯅ ꯀꯧꯔꯤꯕ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯁꯥꯔꯒ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯂꯩꯃ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯌꯦꯡꯂꯒ, ꯁꯅꯥ, ꯀꯩꯗꯧꯔꯦ? ꯅꯃꯤꯠꯀ ꯏꯄꯣꯝ ꯄꯣꯝꯃꯤꯗꯨꯅ? ꯏꯃꯥ, ꯀꯔꯤꯝꯇ ꯇꯧꯗꯦꯁꯦ꯫ ꯁꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ꯫ ꯍꯌꯦꯡ ꯏꯃꯥꯒꯤ ꯍꯤꯗꯥꯛꯁꯨ ꯀꯥꯞꯀꯗꯕ ꯂꯩꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯃꯥꯁꯨ ꯄꯣꯊꯥꯔꯒꯦ꯫ ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯨꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯄꯤꯔꯝꯂꯒ ꯅꯤꯡꯊꯤꯅ ꯀꯥꯡꯈꯜ ꯑꯗꯨ ꯌꯦꯞꯁꯤꯟꯕꯤꯔꯝꯃꯤ꯫ ꯌꯨꯍꯦꯟ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯕ ꯌꯥꯗꯅ ꯑꯍꯤꯡꯗꯨ ꯑꯗꯨꯃꯛ ꯍꯧꯈꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯒꯧꯍꯥꯇꯤꯗ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤꯗꯃꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯣꯏꯊꯣꯏꯅ, ꯇꯥꯔꯤꯕ꯭ꯔꯣ? ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯕꯤꯔꯛꯀꯗꯕꯅꯣ? ꯇꯝꯕ ꯉꯝꯗꯦ꯫ ꯑꯦꯔꯥꯎꯟ 6 months ꯃꯨꯛꯇꯤ ꯂꯩꯔꯛꯇꯧ ꯃꯥꯜꯂꯤ꯫ ꯊꯣꯏꯊꯣꯏ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗꯦ꯫ ꯑꯗꯨꯝ ꯇꯞꯅ, ꯄꯣꯏꯔꯩꯇꯣꯟ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯅꯨꯡꯁꯤꯕ ꯎꯠꯊꯣꯛꯄ ꯉꯝꯖꯗꯦ꯫ ꯃꯍꯥꯛꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯁꯝꯕꯜ ꯑꯃꯅ ꯈꯥꯛꯈꯤꯕꯒꯨꯝ ꯅꯛꯁꯤꯟꯕ ꯉꯝꯗꯦ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯍꯥꯛꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯒꯥꯔꯤꯗꯨ ꯆꯨꯝꯅ ꯌꯨꯍꯦꯟ ꯍꯣꯏꯔꯣꯝꯗ ꯍꯥꯟꯅ ꯊꯧꯔꯛꯏ꯫ ꯄꯣꯏꯔꯩꯇꯣꯟ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯌꯨꯍꯦꯟꯅ ꯍꯔꯥꯎꯅ, ꯀꯩꯅꯣ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯌꯥꯝ ꯀꯦꯅꯒ ꯂꯥꯛꯏꯁꯤꯕꯣ? ꯚꯥꯏ, ꯑꯩ ꯉꯁꯤ ꯆꯠꯄ ꯇꯥꯔꯦ꯫ ꯑꯗꯣ ꯅꯪꯒꯤ ꯊꯕꯛꯀꯤꯗꯣ ꯍꯟꯗꯛ ꯍꯥꯏꯗꯣꯛꯄꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯌꯧꯔꯛꯑꯅꯤ꯫ ꯅꯪꯒꯤꯗꯤ ꯁꯣꯏꯗꯅꯕ ꯑꯩꯅꯁꯨ ꯐꯖꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯇꯥꯟꯅꯔꯤꯕꯗꯨꯕꯣ? ꯏꯃꯥ, ꯑꯩꯈꯣꯏ ꯌꯨꯍꯦꯟꯁꯦ ꯊꯕꯛ ꯇꯧꯔꯗꯕꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯁꯨꯝ ꯏꯅꯥ ꯈꯨꯜꯂꯗꯕꯅꯤ꯫ ꯂꯩꯃ ꯋꯥꯍꯩꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯇꯥꯎꯁꯦ
ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯖꯔꯕꯅꯤ ꯑꯁꯣꯟꯕꯤ ꯃꯃꯥ ꯑꯩꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯏꯁꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯑꯁ ꯏꯃꯥ ꯁꯦ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ ꯑꯩꯁꯨ ꯏꯃꯥ ꯍꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ ꯏꯃꯥ ꯌꯥꯔꯦꯕ ꯃꯤ ꯏꯇꯥꯎꯁꯦ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯗꯣ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯜꯂꯛꯄꯗꯗꯤ ꯅꯥꯕ ꯐꯔꯝꯃꯨꯀꯣ ꯏꯃꯥ ꯆꯠꯂꯣ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯅꯕ ꯇꯧꯔꯣ ꯏꯕꯨꯡꯉꯣ ꯏꯔꯦꯟꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯏꯃꯥ ꯌꯨꯍꯦꯟ ꯑꯃꯗꯤ ꯄꯣꯏꯔꯩꯇꯣꯟ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯄꯣꯏꯔꯩꯇꯣꯟ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯏꯟꯚꯦꯂꯞ ꯑꯃ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯌꯨꯍꯦꯟꯗ ꯄꯤꯔꯛꯏ ꯌꯨꯍꯦꯟꯅ ꯀꯩꯅꯣ ꯁꯤꯕꯣ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯑꯇꯩ ꯆꯥꯅꯕ ꯂꯩꯅꯕꯅꯤ ꯌꯥꯝꯗꯦ 50,000 ꯈꯛꯇꯪꯅꯤ ꯑꯁ ꯌꯥꯔꯅꯦ ꯚꯥꯏ ꯅꯪꯅꯇ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯔꯒ ꯂꯩꯔꯦ ꯅꯪꯉꯣꯟꯗ ꯄꯤꯕꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯏꯃꯥꯒꯤ ꯂꯩꯕꯤꯌꯣꯅ ꯍꯥꯏꯕꯅꯤ ꯅꯪꯉꯣꯟꯗꯒ ꯄꯤꯅꯤꯡꯉꯥꯏ ꯁꯦꯜꯒ ꯂꯩꯇꯦꯀꯣ ꯊꯦꯡꯛꯁ ꯚꯥꯏ ꯑꯗꯣ ꯑꯩ ꯍꯟꯗꯛ ꯊꯣꯛꯂꯛꯄꯒ ꯏꯃꯥꯁꯦ ꯑꯥꯎꯠꯁꯥꯏꯗꯇ ꯄꯨꯔꯒ ꯂꯥꯌꯦꯡꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯅꯪꯁꯨ ꯊꯕꯛ ꯇꯧꯔꯗꯕꯅꯤꯅ ꯑꯗꯨꯒꯤꯗꯤ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯣꯏ ꯚꯥꯏ ꯑꯗꯨꯗꯤ ꯌꯨꯍꯦꯟ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯋꯥꯠ ꯑꯄꯥ ꯍꯦꯛ ꯂꯩꯕꯒ ꯑꯗꯨꯝ ꯍꯥꯏꯔꯛꯀꯗꯕꯅꯤꯀோ ꯍꯣꯏ ꯐꯔꯦꯁꯦ ꯅꯪꯁꯨ ꯆꯠꯅꯕ ꯇꯧꯔꯣ ꯊꯦꯡꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯣꯏ ꯇꯦꯛ ꯀꯦꯌꯔ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯃ ꯁꯣꯟꯕ ꯍꯦꯟꯖꯤꯜꯂꯛꯏ ꯅꯣꯡꯃꯒꯤ ꯈꯔ ꯇꯥꯜꯂꯤꯕ ꯁꯦꯜꯗꯨꯅ ꯃꯃꯥꯒꯤ ꯂꯥꯌꯦꯡꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕꯗꯨꯅ ꯀꯣꯟꯅꯕ ꯅꯠꯇꯦ ꯐꯅ ꯆꯣꯛꯊꯔꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯃꯃꯥ ꯃꯍꯥꯛꯄꯨ ꯎꯖꯗꯨꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯖꯔꯤꯕꯅꯤ ꯃꯍꯥꯛꯀꯤꯗꯤ ꯃꯃꯥꯅ ꯄꯨꯝꯅꯃꯛꯅꯤ ꯃꯃꯥꯒꯤ ꯑꯥꯁꯥꯗꯅꯤ ꯃꯍꯥꯛꯅ ꯍꯤꯡꯖꯔꯤꯕꯁꯨ ꯌꯨꯍꯦꯟ ꯊꯕꯛꯇꯨ ꯇꯧ ꯇꯧꯅ ꯈꯜꯂꯛꯏ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯂꯩꯍꯧꯗꯕꯅꯤꯅꯦ ꯉꯁꯤꯒꯤ ꯈꯨꯠꯁꯨꯃꯟꯁꯨ ngarang lagthore is kamdongni hayenggi chekapsina kadadagi selna kanada hairuni numit pumta tare yuhen ataidigi haijanunja togduna numidangi saksara hobdi konnare yuhen masado humangna pumlup lupa makai makut chengkhara hinjangna pikhara pairaka changlai yuhenna mamagi manakta prap changsinduna kaujare Ima, Ima, tabro, se, ay lae, layma yamna sona mamito pangturai, aduga, sana, Ima, se, ay chathong lukige, Ima susak lamamani, hidak mahi sulerabani, layma machagi maithongdo yenglaga mapi tap tap tarai, aduga, Ima gi sana, nang yamna ware ko. ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯃꯃꯥꯅꯣ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ ꯌꯨꯍꯦꯟꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯃꯥ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩ ꯋꯥꯗꯦ ꯏꯃꯥꯅ ꯑꯩꯒꯤ ꯄꯥꯡꯒꯜꯅꯤ ꯏꯃꯥꯅ ꯑꯩꯒꯤ ꯊꯧꯅꯥꯅꯤ 이마디 애기 뽑는 먹니 이마기도 막 에일레리베시디 이마 사나 마마 짝염 라메 호이 나한테 보타라 뭐 이마 꼬이로이 에이 팟 통하다보니 요헨 짝상대상두나 통탁보 떠그래 누미당이 뿡마pan 롬 따레 요헨 아사바 짝 연상도 합두나 마마부 비전나바 뿌레 이마 짝루레 Chanaba Torusise Yuhen Mamana Kumlaktabaduda Tum Krabazatla Toribasibo Haina Ima Chaklure Chanaba Toruseba Ima Tabro Yuhen Koba Tamalaktabaduda Mamabu Nom Nomduna Hodore Ima Layma Gyanmangduna Lerambaduda Yuhen Angobugum Ima Ketoroge Se Gyantabro Ima Amuksu ngausatnana ahingduda chenthorei kanadagi bu mateng lorugani yumdom pok oina leibani mama masadugini haibada sangsar asida kanagumba mata leiba nati kanadano
hanglugodoriba ahing nungye aduda yohen asonbi mamabu manangalda pokatuna manak nakpa clinic amada punaba chenboy kariboy tawruga lai yohen lamidu lakna mamabu kawduna lai ima yodore warabusu wana khangugo ima yohen masado humangna pumlup lupa makai chelai adubu lamiduda lakna sholabi mama leima machagi manangalduda nungaina tumtharei yalamba makut adu tapna tarei lambiduda satna thamoi sokna mamabu hanjin kaurei ima angau bugum nongdol atiyada thokliba thawan michak singduda yengkhalei aduga ima ekoisu ataigumna lerim labadi imana chahi chupa amamba ka adra lerim oiko ataigumna nokkeduna malemgi phajaba singse uramgani adubu ima ngisi phobada ima gi mafamda ningam khidaba amata leiti ima nongmadi soidra nungwaida khidi ima bu phajaba phirol setuna harau minok tamda khini kanna ima gi asade hilakpane ima lao ima isa gi mallaba khangpok sangduda chatlase ima icha lakpa ngaram gani ima yohen angau bugum tapna thawai yaudraba mama gi hakchang aduga loinana khong thanglei nimit kharani haukraba matung thoi hospitalize tawduna leire haiba pau asita badagi poireiton payumda tholei adubu yohen amadi leima anidugi mari makong kanagumba amatana haiba khangba ngamkidre hospital da poireiton yamna pakatna doctor aigi nupigi condition sibu han horakpaga khangbi hudrabra doctor magi sibu poireiton yamna thawai wana singlei aduga thoi makhong makhut loinamak pongkhatuna leirambadu urei leibak leina achoba doctor na kari hare ima kaisu thudokpa tawroida operation masa ma tawna bhare ima achoba noina papungsu yauraba mali mafam khangdre hare ima amukta kumloge ko hoima poireiton thoi gi manakta sangsilaga phammi aduga thoi mapuri babu yengjaraga kapai da aigi se kanbanga maroi harak labra kaino nang haidubo ai labasidi nangbu phanaba laying kidoini da ngasi phobada dana aibu nangi napi makni haina khankhibra aigi damak wabi khibra lohong lakpadagi yimban bagi maridi lairedana yimsidagi khong thanggiba nimitudagi aibu hanna yenglakrabra ai maki purifna phauba thawai bidraba aina kanadano aina haigadaba thoi ngasi aina dabo amuk hana uzaba phanglibase masina ai sirabasu yare poireiton thoi bu chetna konsilei aduga thoi ai yam lale hauchikti ai laedana ai nang bo muk hana wahalaroye nang ai bu thaduk lagi satkiba yaroye ai nang bu nungsi thoi amuk ningsinglei doctor na haikiba wafamdo hafta sigi manungda operation se yam thuna pangthok hodaba targadi aikoigi upai leite doctor aige sanagadaba oirgadi aingondiki pijaki masaga chanaba kidney donor thiba amadi perfect kidney matching thiba haibase araibadi nate masamak o patient oiba maramna o blood type ki misak taki thiba ki tangai phadaba le anyway aikoigi side ki shu angamba mateng pangsike
Poireiton leiriba hospital singda contact lobu yaba lawre. Masida natana news singda haptuna chanaba kidney donor thiri. Adubu doctor na tharakliba matam adu khuyonabana hojik phoba thiba phangdri. Poireiton amadi atai imung sigi miyoi singa punna faminaduna wa tanarami. Ahan jauna imaugi changning sel changsano. Manipura phangdri hairabasu hojikmak outside ta chatuna layingadabani. Babu madugi matamdu leitre. Imungi miyoi gasu chanaba yaudre. Aduga ꯑꯩꯈꯣꯏꯗꯒꯤ ꯄꯤꯔꯒꯦ ꯍꯥꯏꯔꯕꯁꯨ ꯆꯥꯟꯅꯗꯕ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯅꯨꯡꯗ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯍꯧꯗ꯭ꯔꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯂꯩꯕꯥꯛ ꯂꯩꯅ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯇꯧꯒꯗꯕꯁꯤꯕꯨ ꯇꯥꯟꯖꯥꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯄꯣꯏꯔꯩꯇꯣꯅ ꯍꯜꯂꯣ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯆꯥꯅꯕ ꯗꯣꯅꯔ ꯐꯪꯂꯦ ꯍꯥꯏꯕ ꯐꯅꯤ ꯐꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯅꯕ ꯇꯧꯖꯔꯒꯦ ꯏꯌꯥꯝꯕ ꯑꯗꯨꯒꯤꯗꯤ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯆꯪꯅꯤꯡꯕ ꯁꯦꯜ ꯆꯪꯁꯅꯨ ꯃꯍꯥꯛꯅꯕꯨ ꯌꯥꯔꯒꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯣ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛꯃꯛ ꯂꯥꯛꯆꯔꯒꯦ ꯄꯩꯁꯥꯗꯨꯃꯁꯨ ꯑꯩ ꯄꯨꯖꯔꯛꯑꯒꯦ ꯄꯣꯏꯔꯩꯇꯣꯟ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯂꯛꯏ ꯈꯨꯗꯛꯇ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯗꯣꯛꯇꯔꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯣꯄꯔꯦꯁꯟꯁꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯊꯣꯏꯊꯣꯏꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯄꯣꯏꯔꯩꯇꯣꯟ ꯃꯇꯝ ꯈꯔ ꯁꯨꯇꯤ ꯂꯧꯊꯣꯛꯇꯨꯅ ꯊꯣꯏꯊꯣꯏꯕꯨ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯥꯎ ꯂꯧꯗꯨꯅ ꯌꯣꯍꯦꯟꯕꯨꯁꯨ ꯐꯪꯅꯕ ꯊꯤꯖꯔꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯄꯣꯏꯔꯩꯇꯣꯟ ꯋꯥꯇꯔ ꯕꯦꯒꯇꯨ ꯄꯨꯔꯛꯇꯨꯅ ꯊꯣꯏꯊꯣꯏꯒꯤ ꯃꯈꯣꯡꯗ ꯊꯝꯕꯤꯔꯛꯏ ꯑꯗꯨꯒ ꯊꯣꯏꯊꯣꯏ ꯅꯁꯥꯕꯨ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯄꯣꯏꯔꯩꯇꯣꯟ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯣꯏꯊꯣꯏꯒꯤ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯛꯏ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯅꯁꯥꯗ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯀꯗꯕꯅꯤꯀꯣ ꯊꯣꯏꯊꯣꯏ ꯍꯟꯗꯛꯇ ꯈꯪꯉꯤ ꯄꯣꯏꯔꯩꯇꯣꯟꯅ ꯃꯍꯥꯛꯄꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯈꯟꯖꯩ ꯋꯥꯖꯩ ꯍꯥꯏꯕꯗꯨ ꯄꯣꯏꯔꯩꯇꯣꯟ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯐꯝꯗ ꯌꯧꯔꯛꯏ ꯑꯗꯨꯒ ꯅꯍꯥꯟ ꯃꯈꯩ ꯀꯥꯔꯨꯗꯕꯒꯤ ꯅꯟꯁꯤꯜꯂꯕ ꯐꯥꯏꯜ ꯃꯌꯥꯝꯗꯨ ꯆꯦꯛ ꯇꯧꯔꯛꯏ ꯇꯥꯟꯖꯥꯗꯨꯗ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯀꯩ ꯂꯩꯔꯦ ꯇꯥꯝꯅꯤ ꯁꯥꯔꯒꯤ ꯃꯤꯡꯗ ꯂꯦꯇꯔ ꯑꯃ ꯂꯥꯛꯑꯦ ꯁꯥꯔ ꯁꯤꯗ ꯍꯦꯛꯇ ꯄꯤꯔꯛꯑꯣ ꯑꯗꯨꯗꯤ ꯁꯥꯔ ꯑꯩ ꯑꯃꯨꯛ ꯌꯥꯔꯦ ꯌꯥꯔꯦ ꯇꯥꯝꯅꯤ ꯄꯣꯏꯔꯩꯇꯣꯟ ꯏꯟꯚꯦꯂꯞꯇꯨ ꯇꯞꯅ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯄꯥꯔꯛꯏ ꯑꯉꯛꯄꯅꯤꯀꯣ ꯇꯥꯏꯕꯪ ꯈꯣꯡꯆꯠꯁꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯗ ꯀꯅꯥꯅ ꯍꯦꯛꯇꯣꯛꯄ ꯉꯝꯒꯅꯤ ꯂꯥꯏꯔꯕꯒꯤ ꯋꯥꯔꯤ ꯂꯥꯏꯔꯕꯒꯤ ꯄꯨꯟꯁꯤꯁꯦ ꯐꯖꯐꯝ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯃꯈꯣꯏꯒꯤ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯌꯥꯝ ꯇꯣꯜꯂꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃꯇꯪ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯃꯨꯛ ꯋꯥꯒꯦ ꯀꯌꯥꯃꯨꯛ ꯍꯣꯠꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯅꯗꯤ ꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯇꯧꯕꯤꯃꯜꯗꯤ ꯃꯄꯣꯛ 8 ꯁꯤꯡꯗꯨꯅꯁꯨ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯅꯗꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯕ ꯄꯤꯕ ꯉꯝꯗ꯭ꯔꯤ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯀꯗꯣꯝꯗ ꯆꯠꯀꯗꯕ ꯈꯣꯡꯊꯥꯡꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯏꯁꯝ ꯁꯝꯅ ꯄꯥꯡꯂꯤꯕ ꯈꯨꯗꯣꯜ ꯑꯗꯨꯅ ꯅꯕꯥꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯁꯅꯨ ꯍꯣꯏ ꯅꯪ ꯑꯩꯒꯤ ꯂꯦꯇꯔꯁꯦ ꯄꯥꯔꯒ ꯑꯃꯨꯛ ꯀꯞꯄꯝꯅꯤꯀꯣ ꯑꯩꯅ ꯄꯥꯡꯂꯤꯕꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯁꯦꯜ ꯃꯌꯥꯝꯁꯦ ꯂꯧꯔꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯊꯝꯐꯝ ꯂꯩꯇꯦ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯈꯔ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯑꯃꯅ ꯊꯣꯏꯊꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯃꯥꯕꯨ ꯀꯞꯍꯟꯕꯤꯒꯅꯨꯀꯣ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯂꯩꯔꯕꯗꯤ ꯑꯃꯨꯛ ꯊꯦꯡꯅꯕ ꯑꯣꯏꯁꯤꯀꯣ
ꯑꯗꯨꯕꯨ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯔꯔꯣꯏ ꯏꯆꯤꯜꯁꯤꯅ ꯋꯥꯔꯦ ꯍꯥꯏꯅ ꯃꯄꯣꯛꯁꯤꯃꯒꯤ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯌꯣꯍꯦꯟ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯏꯇꯔ ꯆꯟ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯍꯥꯏꯔꯔꯣꯏ ꯏꯆꯤꯜꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯔꯥꯏꯇꯔꯅ ꯏꯕꯤꯔꯛꯄ ꯃꯇꯝꯗ ꯑꯃꯗꯤ ꯅꯦꯔꯦꯇꯔ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯈꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯃꯊꯪꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯃꯥꯂꯦꯝ ꯌꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ